ngasi numida waram phongkiba tongan Manipuri siphongsinga masum thokiba thawdo wathoksingdagi maruibi I pausing miyamna thamjari hanbada kanglaipa ki mairadi lakhusaraga khangabok arong thongkhongda lambi chatpham thasinduna yum sajilai haibidigi miyam horaktuna yum thugaibidigi irang thokri Thabal district ki khangabok AC ki manungsina leiba arong thong makhongda lamgi wahaudagi yum dukan amadi nauna saba horakpada ngairibi yumgi pillars sing miyamna horaktuna thugaibidagi irang thokri Police na irang adu lakshinana bukhona bida tear gas shell kya kapkri thawdok thokpham da Manipur police ki DIG range Jogesandra Haubizam IPS amadi SP Thobal Sawandana Singh police ki team laktuni yengsinki police ki kangbuna matang sana miyam gi irang adu lakshin mangam khreidi pausin hai ngase upung mapan makhairam tarakpada miyam horaktuna waikhong somerendro sayangkhai ga humdo apopul lekhidraba W Sawbalgi yum dukan amadi naung saba horakpa yumgi RCC pillars sing miyamna thugai khibanari police na tear gas shell sing kaptuna irang adu lakshinki thawdok thokpham digi press na phangma pawgi matung ina arong turel torban gi khangabok rom thangba nakal gi lambi chatphamda chatholaga yum sajilai haiduna miyamni iho horakhibani hari adumapo imung manunggi miyoisina phongdorakpada lambi chatpham singi matangda hana wari sanaduna yanakhiba amalai Adumaina ngasi khangudana khangabok romdigi miyam laktuna yum thugai khibana hari nakalamaromna khangabok ki miyam phongdorakpagi matungina lambi mapal yum sabada miyam gi lambi thingjinduna sajilakpadigi madu tawdana miyam hanjinanjina laukthoknaba haijaduna lakpani adubo miyam gi wata bidabadigi miyam punna horaktuna lambi satphamda sajilakhiba yum madu laukthokpagi phirebadu laurakpani hari Amaromdana Miyai challabi Nupi ama thawri yalaga siramli ngasi nungthul pung amarom taaba matamna sagolban Bijoy Govinda masagi sai yankhaiga mathurum surabi Miyai challabi mawama masagi mayumna thawri yanduna siramla hairi laikhidrabi Nupi adugi maming nongthomap ningol arki ongbi Lakhibai mapuroiba RK Sauba kawi asibauksang police ki kangbuna thadok thopam digi lokhalaba matung postmortem examination tongnabagi dama rims ki medical sangna thamkhre hari thadok thopam gi marak nakpada leiba miyoi singnagi phangba pawgi matung inadi ngasi imung adura khatna sainaba thokiba lei hari thawdo adugi matangna police na thijinbagi thabak chatabokre laikhidrabi Nupi adugi mapamna Imphal East District ki Porampar Police Station ki manungsanba Khurai Lamlong Bazar Puthiba Lekai digi hari Amaromdana Miyai khrana JCB sizinaduna kharungpat phujinduna lam khopsinabagi thabak paikhalakpada lainga na kumai yengmugum yengduna laithokli Manipur gi tungan mafamsingda leiramba pat kya phunjinduna yungkai sajinba amadi ingkhol oibigi thabak satharakpadigi pat kya mangsilakpa haibadu ori haukibase kharagi mamangdigi hauna Kaksing district ki manungsina leiriba 2 kharungpat ki saruk lanai miyai khrana JCB sizinaduna pat ki saruk phumjinduna Funjinduna thabak sa tharakpa laingaki mari lainaba authority na khanglaba sukuma yengduna yengmagum laithokli maduna kharungpat asi mangkibi yabagi phibamda haujik leire hairi pauksi asina phangma pawgi matung inadi haujik ikangtha oiringi matamasida kharungpat ki ayama saruk sing kangsilakli ba pat ki saruk sing asi lanai miyoi kyana JCB na singba sijinaduna pat phumjinbagi thabak sa thari hairiba niyam oiba Thaba as ifong phone sa tharakpa sida laingaki mari lainaba department na lokhatpham thokpa thobok lokhotuna kharungpat kananabagi thabak sa thatana leire hairi salibase yesigi January 23 da Land Resources Department ki mekaidigi Joint Secretary Land Resources ki thawpuriba Chandam Bobo hairiba miyosina khuyek piduna Kaksing DC da aiba sirol piduna kharungpat ki saruk phumjinbagi thabak sa tharibasi miyeng changbinaba khanki adubo lokhatpham thokpa thaba haujik phawba lokhotana leire hairi Manipur lenga ki mekaidigi susa thokliba labuk sing amadi wetland sing mapung phana kanabagi damang Deconservation of Peatlands and Wetland Act 2014 asi satna baukrabani adubo ek asi gi mayok phongna singnaduna lamdam asi ki maru oibu wetland ama oiriba kharungpat phunjinbagi thabak sa tharakliba si taraina lobusumloi mari lainaba department singi mekaidigi lokhatpham tok thaba lokhatuna kharungpat phunjinbagi thabak sa tharakliba miyoi sing ain goeba thabak sapsana lokhatpham thu hairi amaromda 2 kharungpat village ki lam ain kaina khopsinanaba miyoi taraga mapana thabak sa tharakli maduna pat asi kananaba thabak khudakta lokhatpiu haina survey and settlement officer English ngani ga kungo humdoi me taraga mapanda Assistant Survey and Settlement Officer na ay bistirol pidun khankrabasu matam sana thabak paikhatana lekhi masina maram oiduna kharungpat ki saruk yada
JCB na singba sizinaduna part asi phunjinbagi thabak satharakpani masidasu natana assistant survey and settlement officer Manipur gi maikedi gisu part asida niyam kaina lam khopsinbagi thabak satharakliba si thingnaba SP kaksing SDO kaksing amadi OC hiang lamna singmada hokiba sahi English ngani ga kungo humdogi March mapandasu ayib sirol pidno khanki masidasu natana hokiba sahi English ngani ga taragani pangi September tarago humdoidesu assistant survey and settlement officer Karam Niranjan Singagi Makedigisu Ayib Sirol Piduna Ayib Sirol ASP the Piduna Kulai Paiba Nupi Police Amadi Atay Police Personnel Yauna Ngaksin Bigi Tabak Satakiduna Karung Pata Niam Lana Lam Kopsin Bigi Tabak Satarak Hingna Bakan Balek Ready Asumna Marie Lenaba Authority Makedi Karung Padasi Kananaba Tabak Lokat Piu Haina Kangalabasu Tabak Wena Pangto Pidabadagi Housing Miyai Kianama Samasagi Interest Yumpa Moiduna Karung Pat Pumzin Bigi Tabak Asi Kumang Sokshina Sankshilak Panihadi Amarumdana Sursampur Maite United Committee na Governor Chief Secretary DC Bisnupur Amadi Kumbi MLA da Memorandum Bisinkri Livelihood Support through Employment Amadi Temporary Settler Agreement for Sursampur Maite IDPs haiba point aniyawa Memorandum among si Sursampur Maite United Committee CMUC na Manipur gi Governor Ajay Kumar Balada Bisinkri Memorandum asi Makata na Kumbi Kendra gi MLA Sanasam Premchandra Chief Secretary Prasan Kumar Singha Government of Manipur Amadi Deputy Commissioner Bisnupur District Bisinkri hari Memorandum adu Pishuluraba matung Paumising Wangang laduna Sursampur Maite Ethnic Class Victim gi Committee gi Co-Convener Nabaning Thousand hai Bisnupur District ki Fakaukso Ikai da Matam khara ki oina Laifam piba Sursampur Hanba Yadriba Phawo Saurakna imung lising ani da acre 0.04 gi park saubo lam amam piba madugi khudong saba leitragana lanai gi lam da acre marfu lanjenari ba imung sing lainaba piba haiba wafam sing memorandum di yauri hedi mangna makhata na permission da phungdokibada hariba khongthang sing asi IPC singna izat laina hingbigi masung tunglam satha khunda laitana bigi yamna maru oibani haina phongdoki Amaramda Sursampurdagi lanjenarkiba maitai singidama akhanaba thausil thorangi makhada lainga ki thabak pibigadabani masida natana khunai amasum sel thungi phibam fohananab state amasum center gi makok thongba singna puna thabak paikhat piwaki Amaramdana Naga nala mathakta plastic khazilaga niyam kaina potpham phamjin begi thabak sathari Imphal sari oina lalon iteki maru oiba mafam ama oibada natana mi khwaidigi chinba mafam ama oiriba naga nala mathakta niyam kaina miyoi kyana plastic khajinduna potpham phamjinbagi thabak sathariba asina miyamna setok sin tawbru khwaidigi khudong sadaba mayunari maru oina imphal sar asi masak thianabigi asoba maram ama oibada natana mapu pandraba mafam ama oihela haidi Pauksi asida praja section kyadagi phungdok narakpagi matuinadi naga nala mathakta niyam kaina plastic khalaga potpham phamjiliba asi kanagumba shakti leba miyoi khrana plastic khunduna potpham phamliba mi amamamdagi yamdrabada lupa lising nifudagi yankai fawba lawraga phamjilhanbagi thabak satharabra haibagi yamna sauna singnaba leiri oiriba phibam asi mari leinaba haidiba sigi maikaidagi miyeng sangpham thokle haidi praja section kyadagi phungdok narakliba pausi ki matungina hauzik plastic khajinduna naga nala mathaki saruk singda phamjiliba sina yengmadasu kaithelgi masa atuki matik thiali aduga motpegi sangsu nongmunomgi henjilakli karigumbu leibak thibedigi maihau langpok thoklabadi asoba maihau langpok am oiduna yamna sauna nak yeta leiriba dukana singbada amang ata thulaknabegi maram amasu oigani aduna athuba matamda niyam sumna Naga nalagi srokta plastic khajinduna phamjilibising asi lauthoktuna leiba asi rule of law mapung phana satnaba mapam amani haibadu thabang otfam thu henisu khongdorakli amarumdana nominini subna sathagada workshop program MU da hawdokri Manipur University ki Research and Development Cell Manipur Institute of Management Studies MIMS amadi International Institute of Management Science IIMS Kolkata na punuk samnaduna sinduna business design and knowledge based status up haiba hiramda ngasidigi hawdu nominini sathagada workshop hawdopagi thoramama AMU gi BC code hall pangtokre thoramadu Manipur University gi Vice Chancellor and Lokendra Singhan Sibges Research and Development Cell AMU gi Director Professor CS Ibohol Maiteina keynote speaker School of Social Science AMU gi Dean Professor Memsa Loitongbam MIMS AMU gi Director Professor Laisna Prabhakar Singha amadi
IIMS Kolkata ki Chairman Dr. Sandip Karna Singmana Guest of Honor oina saruk yaki. Thauramga mari lainana keynote Speaker oina saruk yariba Professor CS Ibohol Maitena haikibada laiba ama sokhatpa haibisi higher education gi system phagatpa matamna da oiba ngamlagani anabu wakhal loksing puthoktuna isani isabu thabuk pizaba ngamlaba honabada education gi support yamna sangi tuan lamda entrepreneur oiba loinana sokhatpa lamda mama haibidi big sit Bharat 2027 da oiba ngamnaba honaba sida khudimakna thaudang lomina saiki chief guest ki warol piraduna AMU ki BC Professor N Lokendra naikibada e pau ki lamda loinana article na singbada business ki maramda miyamna khanganba wat padawna tawusi akhang ai singna kharagi hena tuan media singna khanganba ngamlagani economic modernization asobu inot ma piba ngamgana ki pangthokadoriba workshop asida kharaga hena khana nainaduna hagolakliba business ki lamda hena kanaba piba oirasuna ki workshop asida mapani ki maming leiraba institute singdagi khang hairaba miyoi kya yauna renowned businessmen singna workshop asigi technical session singda wangangani hadi amarumdana malemgi oina international women's day tawdringai sahi ani mangjongna masa laimana nupi gi numit pangthoktuna lakhri amusna Manipuri sanura lai semarup masalai ma lingkhat khibegi yangkai gi taruk suba ma pokumun gi tharam ngasi kunung lampak ta leiba lamyan ma sanglena pangthokre malem gi oina international women's day tawjingai sahi ani mangjungna masalai mana nupi gi numit pangthoktuna lakre haurakliba lamda masi angang singna karamna mama lebak ningani karamna maramda masi kangani haiba takpi tambi ba mathok tai haina masalai megi president wangkhai mayum amusna thauram masi ga mari leinana wangang bar phongthokre thauram madura lamda masi saknaireba saisakpi Songtham Kamala Madi Masala Megi President Wangkai Mayu Amusna Madi Civil Society Organization gi Mihut Singna Sarugyaki Tauramaduga Mari Lena Masala Megi President Wangkai Mayum Amusna na Fongdokibada Manipur ihan Han Manupi gi Lup Masala ma 1969 gi April Kungama Thoida Sapongki 1940 amasum 1939 da lamda masida thokiba nupi lal gi imai bial singbu ikai khumna bu utuna December taraga ni thuida nupi gi numit haina Manipur gi manung amadi mapan thoram pangthok pa horaki magna hai malem gi oina international women's day tawdringai sahi ani mangjongna masalai mana nupi gi numit pangthok tu lakrai ki magna makhatan hai 1972 da masalai me schooling khatuna tungi yumbi oirakadaba mahiroi kya takpi tambi tu lakri loinana 1997 dagi lamda musigi nupi oibisingi setmilon fogat hananaba macha sa makoba micro finance scheme hawdoktuna thabak torakhi hari sajibugi nongma pan basai hobu numita leibak ningbada yumpham oirba pokna pham ima haina mingthonba isai gi thoram pangthokpada natana RTI gi thabak thoram singsu pangthoknali khongjom de April 19 si pangthokpa horakpi gi thabak thoram singsu 1917 dagi hauna macha leimana People's Welfare Organization PWO na puthok minaki magna aroi bada phungdok khibadi mi painingai oina mi to mian cha singna lona madi fongna eikhoi gi singjang singda sangsilakli basi thengna na ba apun bagi pangal sakasi eikhoi punsin si haina leibak miamna pauselaki oinana haurakli ba angang singna karamna mama leibak ningani karamna maramda masi kangani haiba takpi pambi mathok tai han phongdok khensu pausta makhatari Makasa tarak poina kangla pau digi to pa pau khrana Nupi ama yauna miyoi mari police na rescue tawkre Arm of Manipur amo kobulub amagi members sing seal gi demand ga mari leina logi wangwa phajinduna thamlamba nupi ama yauna miyoi mari police na rescue tawkre sena ba hum police na fokat pangam police ta gi phangwa pau amagi matungina pharaba miyoi hum adudi Thongjau Miyai Lekai digi Thangjam Basanti Laimese Yangkai Sangangai digi Waikhom Gita Sei Kuntraga Truk Amadi Sangangai Usekon digi Kangabam Sundari Se Yangkai Gatreni Thangjam Basanti Laimena Lusung Tim Maduna Miyoi Mari Edu Lango Laimanai de Levi Yumamada Fazilunu Thamlaga Nupi Sian Bigi Case Amaga Mari Lainana Lupa Lak Manga gi demand Toramban Su Police ki Pau Makhatari Amaramdana Apun Begi Pirep Amada Lemina Bangamdabadagi Irangasi Losin Bangamdabani Mysore RPIA की नेशनल सेक्रेटरी सु ओदिबा मणिपुर स्टेट यूनिट की प्रेसिडेंट मेसो थनाउजम नाइख्रे अपुन बेगी वाइबा फिरेब अमदा लेमिनबा ngamdabadagi irang asi lusinba ngamdabani political party CSO natragana miyam gi waइबा अपुन बा फिरेब अमदा पुना लेमिनबा ngamdaba political party CSO amadi miyam gi masa masa gi wakhulun amamam leibina irang asi ki operation purakpada matam thindabani wapam asi moirang kampu social economy na sinduna moirang kampu da leiba
Puribi Puraba Labung Community Hall Pangtokiba Miam Tin Mamifamda Fongdokibani. Tauramadu the Meso 1000 Makatan High. Manipura Hojik Tuklibi Ranga Sahi any Fazilla Kadabanumit any Kaktamak Nationally. Asukui Satragli Irang Sida, Manipur Miangueva Amatoiva, Pirep Amalowangam the Vashina, Irang Sit Tintanabigi Masa Amasu Uedavanati. Howzik Irang Sida Mitation Lurava, Laipam Sing Oriva Tangzing, Kabruno Sing Basing Gabra Kuki Sing Yaro and Tingzilaki Basi, Isagi Yum the Sang Yaro and Tinglapuka Masida Kuki Sing the Nonjaraga eikhoi changba yahanbiyu haiba political parties Laitavanati. Howzik Irang Sida Kanana Asumano Kanana Aranmano Kanana Lebaki Tauri Amadi Kanana Anisabi Tauri have a loin makes in Uramane. Masida Lebak Miam Yadaba Miedu Yadi Haina makes in Habiu. Makoibu Sokolo Shaki Amarum than a Mai Sakri, Naramasunga Sigi Lonaba Ahin Nongay Matung Pungamarum Tab, the Wabagai Mayelekai Labor, Sawmill, Maisa Kalapadi Sauna Amata to creek. Press the Puma Paul Mikimatung the main Sakto Amata Tokraba Sawmilladu M. Manikumar Kobamu Emagini, Mapamadu the Manipur Fair Service Teams in the Sanction the Mayadu and the Wonaki, House of Public in the Mayedu Karidi Horakibanoma, the Taudo, the Potseki am Amata Tokrabagi having a report, Pangmangamdri. Romdan MLA Kemsan Athobusingi Mapamda Ikai Kumnabu Ulakli Manipurgi Maning Makatamba Naknaba British Kimayokta Lal Soknadun Imalebak Manipurgi Dama Kongzom Lanpam Tawana Ponta Pikraba Athobusingi Mapam Singjoma ECG MLA Hanagi Minister Yumnam Kemsan Ikai Kumnabu Ulakli Lushilakpo in a topa palm, Miyai challabi Nupi ama Tauri Yalaga Siramli, Nasinung Tilpung Amarum Tavamatam Sagolvan. Visual Gobinda Masagi say Yankagi Maturum, Surabi, Miyai challabi Nupiama Masagi Mayumda, Tauri Yanduna Shiram Lady, Lake Hidrabi Nupi to Gimaming, Nongtomam Ningol, Arki Ongbi, Lucky by Mapurib Arke Saubakowi, Asibak Poliski Kambuna, Taudo Hopam the local Lavamatung, post mortem examination, Taunabigidama, Rimski Mariel Sanga Tankri Hedi. Taudo Hopam the Gimanak Padaleba Mushing the Gipanga, Paugi Matungi, Nasi Imungaduda. Katna say never talk about lady. Taudo to Gimatana police na Tizin Big Tavok at a Vokre, Lake Drabinu Pidu Mapamna, Impal East District Porampar Police Station Gimanungs and Makurai Lamnong Bazaar, Putipa Lekai again Hadidu, Tantangasum Miam Tamzaramgi. How's going to the Miam Paus, Matan Solutions, Gamas Mokatabano Babdiet, Miam Punang, I mean, see.